अहानबदा मरोइबा पाउसिंग पिजरी देसामगी मसिंग यामलबा थौमी सिंगना बोसेम ऑफिसता थोमजिनख्रे पुलिस का अकनबा मोंगदा मुक्नख्रे राज्य सभा की एमपी शाना जाउबना लेंगाकना पेट्रोल अमदि डीजल दा लौबा टैक्स हंथाहनकिबदा थागतपा फोंदोख्रे लियांगमाई फुरुपना परिंग नाइना चथरकिबा लियांगमाई इम्फाल मार्केट की सरुक अमा ओइना ngasi लिलोंग सजिंग अवांग लैकाइदा पोटफन फोंख्रे खुरुमजरे ELITETV मणिपुरी पाउ मियेंग ताबिरिबा पुमनामकपु पार्वती मसामना तारामना उक्जरी हौजिक मपुंग ओइबा पाउसिंग मियामदा शांदोंना पिजरी मतमगा चुनदबा महैरोइसिंगना तमगदबा लाइरिक अमदि एग्जाम थानबा आंसर शीट फंगनदबगी मायोगदा ngasi देसामगी मसिंग यामलबा थौमिसिंगना बोसेमगी ऑफिसता येरुम लंगसिंदुना खोंजंग संगसिनख्रे पुलिस का अकनबा मोंगदा मुक्नख्रे खोंजंग अदुदा बोसेम कल्लु एजुकेशन बु नमथागनु मतम चाना लाइरिक फंगनद्रिबा करिगिनो अमदि सब स्टैंडर्ड ओइबा सेना लाइरिक नंबर यारोय हाइना थाबा प्ले कार्ड कयासु सिजिनखि खोंजंग अदुगा मरी लेनना देसामगी प्रेसिडेंट ओइनाम रमेश न फोंदोखिबदा बोसेम अथॉरिटी ना हौजिक फावबा मतमगा चानाबा महैरोइसिंगी लाइरिक नंबदा सिजिनरिबा अमदि एग्जाम थाबदा सिजिनरिबा आंसर शीट असिबु मतमगा चानाबा क्वालिटी यावबा चेदा नंबियु हाइना मतम कया ममांगदगी देसामना फोंदोखिबा लैख्रे अदुबु ngasi फावबा थबकता ओंथोरक्ट्री इशू असिबु लोचिंदुना थमगनी हाइबगी थवंग अदु देसामददी तौबिरकनु बोर्ड की अथॉरिटी खरना लौतुनरगा लेबाक मियामदा मिनंबगी थवंग असी अपेनबो ओइदे मरमदुना ngasiगी इहौ असी हौनरुबनाइदना हौरकबने करिगुंबा मखाताना थबकता ओंथोरक्तबा तारबदी मखाताबा खोंजंग कया अमा जंगशिलखिगनी हाइबा वाफम थमखि मणिपुरदा लैरिबा बोर्ड ऑफ सेकेंडरी एजुकेशन मणिपुर सिगी मखादा नम्मिबा लाइरिक सिंग असे मसी ngasi sahi kharagi mamangda quality leitre masida namiba paper sing ase masina mairo sing season na matamda masi thani phabo chatre haiba se masi mayek singna miyam manipur miyam sing khangraba wafam amani asigum laba wafam amapu desamna pukachara kanda manipur da leiriba tongan ba oza sing ya pamba mairo sing ya pamba mama ba oiba sing ya pamba dubi makha polakanda ngasi desamna luching jarakanda desamna masigi issue se manipur gi laimai digi muthanna bagi damta thanjalak khongthang ne अखोई ngasi इहो से ngasi लमदम असिदा लैरिबा मणिपुर पुलिस पर्सनल सिंगी मचा मचु इमुंग मनुंग लोइनमक्ता चैथेंग नंगलदबा जुगुमलबा इशूदो मजुपु लोइसनबी वाइदना चंगलिन जरकपनि अदुना मतुंग तारकवा देसाम नंगसिदा के नाकन बखोंग तेंति लकिगनि हारि खुंजम सिंगदुसु ngasi मणिपुर पुलिस पर्सनल सिंगसिना अखोइदा कोऑपरेशन बिबिरगा हाइ अरान बतौबा अदुगा छंजा तुमजादा चेनलबा खुदिमा से जैरा बिबदा मतेंग पांबी वादना देसाम मार्केट की तंगजरि लेंगाकना पेट्रोल अमदि डीजल दा लौबा टैक्स हंथाहनखिबदा एमपी शाना जाउबना थागतपा फोंदोख्रे मालेम पुंबगी ओइना पेट्रोल अमदि डीजल गी ममल हेंगलबसु इंडिया गी मियामददी थाव ममल हेंगतपगी चैथेंग नंगहंदनबा लेंगाकना मतम साना fuel गी एक्साइज ड्यूटी सिंग हंथाहनखिबगीदमक राज्य सभा गी एमपी निंगथौ शाना जाउबा लैसेंबना प्राइम मिनिस्टर नरेंद्र मोदी ना लुचिंगबा लेंगाकपु थागतपा फोंदोख्रे ngasi famkiba parliament mifamgi 0 hour gi matamda mp ningthau sana jawba laisembana pm modi na luchingba lengakpu thagatpa phongdokladuna hai malem gi oina thaugi mamal hengatpagi khudong sadaba mayoknari india government na laibak asigi miyam gi khanbi duna petrol amadi diesel gi excise duty sing hanthanaba achet paware lauduna petrol duty da liter amada lupa 12 dagi ahumda amadi diesel duty dana lupa 10 dagi 0 nilda hanthale West Asia da tholiba Irang kangkhalakuna hena phibam shokshilagli loinana thaugi mamal khangen hengalakuna hana barrel amada lupa 63 wairambadagi lupa 119 romda hengatuna malem pumbagi oina thau mamal hengatpagi chaitheng nangli South East Asia da leiriba leibak singda sada 30 dagi 50 da hengalakli
North America gi oina saurakna sada kuntra, Europe kina sada kun, amadi Africa gina sada yankairom hengalakli. Hairiba kudong sada basing asi mayuk nadaba, leba asi India khaktani haiki. MP ningthau sana zaubana makata na hai malem pumba tambang amdaba pibam mayok nari adubu Modi na lusingba lenga asina leba asigi miyam da yariba makai sel tumgi awaba pi danaba lenga asina pumnamak thengnanaba thaurang sing paikhatli. Khongthang asina oil company singna thengnagadaba sel tumgi oiba asoba potlum adu hantahanbada natana misham miyamna ahenba sel sading tawbagi awaba thengnahandanaba thabak paikhatli. Lengak ta yamlaba senpham lakjaraba su Modi na lusingba Lengak asinadi miyamgi yaifanabagi damak pumnamak tung oinana thamli. Miyamgi yaifanaba thabak paikhat pahaibasida maru oiba mityang thamli. Russia amadi Ukraine leibak anigi marakta conflict thokpa hawrakiba matam adudagi hauna malem pumbagi oina thaugi mamal hengatlabasu India government na leibak asigi miyamdadi thaugi mamal hengatpagi chaitheng nanghandanaba lepa leitana honaduna lakli. India gi miyam da thaugi awaba mayok na handanaba export duty amu hana impose story diesel gi oina liter amada lupa kunmathoi dasmik manga amadi aviation turbine fuel ATF tana liter amada lupa kunmapan dasmik manga export duty impose story export tawbagi profit handuna yariba makai leba asigi miyam da thaugi mamal hengatbagi awaba thengna handanaba thaurang sing lokhatli. Modi na lusing balenga asina matam sana lawrak liba warep asina leba asigi economy stable oina thamduna miyam gi yaifanaba mityeng thamli. Taseng namang lengang na lokhalak liba khongthang asi India gi citizen crore sa Manipur gi dama asoba relief amani lenga ki khudong sagadaba political gi kanaba phangnaba honaba gi mahutta leba asigi miyam gi yaifanaba laukiba warep ni malem pumbagi oina tangdu leita daba phibam mayok naringai manung asida Prime Minister Narendra Modi na luchingba government asina matam chana leba asigi miyam gi yaifanaba warep laukiba amadi malem gi oiba situation asida leba asigi miyam gi dama leptuna thabak tawriba asigi dama upper house anina PM Modi amadi mahaki government asibu thagatpam thoi haiki. To absorb the financial burden rather than pass it on to the citizen, this move not only reduce pressure on oil companies but also ensure that there is effectively no additional burden on the common man. Despite significant revenue implications, the government has prioritized public welfare, continuing its consistent approach since the Russian-Ukraine conflict began. Governor ki convoy ne accident thokpadagi habildar ama sokle Manipur police ki habildar ama governor ki convoy ne thengbadagi sokle Kwakatel da laiba Asian Hospital da pukhatuna laikana khre habildar du ki maming Roman kawi additional SP Operation Impal West District Police da laibani Impal International Airport ki exit gate maya da QRT Quick Reaction Team duty taringai da Governor ki convoy na habaldar adu thengkibani Governor ki convoy aduna hana car ama thenglaba matung habaldar adu da thengbani hairi Liangmai Furup ki mioi singna tambaki mafam kaya da market tawba phanglakpa sina sing tamani ki marakta nungsinaba hengathale haina Liangmai Impal Market ki secretary Wiriyang Zinleona Fongdorakli Liangmai Furup ki mioi singna Manipur ki tambaki mafam kaya da chatuna paring naina chatharakiba Liangmai Impal Market ki saruk ama oina ngasi lilong sajing awang lekai da punna Liangmai Women's Vendor Sani romna saruk yaduna phamkiba Liangmai Impal Market ki thorongga mari leinana Wiriyang Zinleona wafamasi fongdokladuna hai chingi mafam kaya da Ising marang kaina phangdabana maram oiraga thariba manamasing kaya ningthina puthokpa ngamdre loinana singmi singna puthokpa mahimarong manamasing kaya yonpham leitabagi awaba kaya mayoknaramba adu Manipur gi hanagi chief minister oiramba nongthombam biren gi mapamda haukiba chahi leshing aniga kulhumdoi gi September thada Liangmai market haudoktuna ngasi dilepa leitana tampaki mafam kaya da chatuna manamasing yonbagi thabak tawbada chalu mapam adugi miyamna Liangmai Furup ki mioi singbu taramna opiba simak nungaiba phawi amadi makatana ato atapa mapam singdasu market asi phamna bahonabada miyamna mateng pangbiu loinana asigumba market asi pangtokuna market asi da pot laiba lakpa tampaki mioi singa hakthengna thengnaduna awanungai wari saduna aikoi maselgi marakta leinaramba thajanadaba sing Wakalon adu thadokuna amatoina nungsi chana na phaminaba phangba asima yamna nungaiba phawi haina su mahangna makha takhi अखोई की चंगजाफम दे मुका पिबियो मराम दे अखोई चिंगी
इंसान नपी फजबा अहौबा अखोई इसन अखोई मियोइबु सेमलाकपतिगे अखोइना चाना थांनाबगिदमक्ता हन्ना सेमबिरंबा अखोइगिदि अखोई मसा मथंतगी हौरकपगी चिंजाव मियामसिदि ngasidi ayambo ohaude lafune lafuthrauni लोकलैगुम्बा यैपनगुम्बदी पुराए अदुबो 180 गुम्बदी यौरक्त्रे अदुबो मथांगदा अखोइगी असिगुम्बगी चंगजाफम अखोइगी मतमसि पिबिरदि अखोइगी प्रोडक्ट लोइन मासि सुना अखोइ असिगी लकाई अमादि इम्फालदा लैरिबा मियाम अमुक का उहन्निंगे अमुक का पुरक हन्निंगे अखोइगी अमुक का नोइ बुसु लै हन्निंगे हाबसि थमजगे थैंक यू Gozendro Foundation Layoy Kharba Khwairakpam Krishna Gopal Gimingda Katpa Khwairakpam Krishna Gopal CIC Ningthokong Building Manipur gi Governor Ajay Kumar Balana Haunabi Matungina Ribbon Kaktuna Sangaraba Matungdanga Simiyam da Kuchinakhre Sangabagi Ningthokong the Pangtokpa Tharamda Manipur gi Governor Ajay Kumar Bala Manipur Lengaki Home and Gas Minister K Govinda Singh 24 Nabol AC gi MLA TS Basanta Singh 25 Foinam AC gi MLA I Nalini Devi 27 Moirang AC gi MLA TS Santi Singh 28 Thanga AC gi MLA gi T Robindra Singh 29 Kumbi AC gi MLA S Premchandra Singh na athoiba mitungen singoina saruk yaki Thauranga Mari Leinana Ajay Kumar Balana Fongdokibda Chaukhatpa haibasida haksang phaba changi Maramasina Gozendro Foundation na miyamgi ana ayek Layengpam building ama saduna katpagi initiative asi yamna thaganingai ni amadi matau tamningai ni masina PPM model oina CIC building ama katpiri masina state asigi saukhat kongtang da asoba mating oigani amadi Manipur government na upgrade tawba yagani amadi afaba kongtang amani haiki Thauramadada Minister K Govindas na fongdokibada mahaki Madau Krishna Gopal asi masaningol Amakak Popa Mahaki Masapi ba Yaudaba Mahaki Kongul Mutba du Ningsingduna Lainaba Mahaki Mingda Gozendro Foundation na building asi Nupi Kaktagi Layang from Oinaba Katpani Aduga Bharat ki Prime Minister na Laibaksigi District Kudingda Medical College Amamam Thamnaba Lauktopi kiba Laibana Manipur ki Governor na proposal Thabiduna District Asida Medical College ama Soidana Linkhatpina basu Governor da appeal tauki The government alone cannot achieve this goal. It requires the collective effort of institutions, communities, and individuals. Today's event is a shining example of such a collaboration. I hope this initiative inspires many more organizations and individuals to come forward and contribute towards nation building, particularly in critical sectors like healthcare and education. Medical College अकोई बिष्णुपुर डिस्ट्रिक्ट असिदा लाखनबा अकोई लम अयाम अकोई ऑलमोस्ट अकोई वर्कआउट ऑब्जर्वर हो जाए लम सिंसी अयाम बीबी रगनी हाय बगे अकोई आसे बथाजा बमा लेजे अदुना आइना सोइदना तौबिरकनी अमसुम मसिगा से बथाजा बमा लेजे Laingak na miyam gi ai fana ba hodoli ba tongan tongan ba scheme singa si miyam na mamuta na khangduna scheme singa si gi kana ba du phang ba yar ba beneficiary khudimak na lahong na ba honaga da bani haina SDO Waikong Arvin Hanglem na fongdokre wafam asi Chief Minister gi haksal gi tengbang amadi Ayushman Bharat Pradhan Mantri Jan Arogya Yojana gi matangda IDP shingi oiba awareness program hodokpa gi thoramda hai khibani District
Implementation Unit Kaksingna State Health Agency State Nodal Cell Manipur na Shinduna Kaksing District ke Waikong ki SDO Office Complex ta pangtokpa awareness aduda SDO Waikong Arvin Hanglem State Health Agency ke IT Manager Irengba Michael District Coordinator Kaksing DPC DIU Kaksing Soibam Rajesh Investigation Dr. Kaising Amadi District Coordinator Imphal West L Olympus Yauna Maruiba Miyoi Kayana Saruk Yaki Kaksing District ki tongan ba relief camp laiba IDP Chahum Mari Futara Nipana Saruk Yaduna Pangtok Pathaur Maduda STO Arvin na makha tarduna lengak na matam gi oina miyam gi yaifa thaurangi ano scheme kaya haudokli haiba scheme singa simiyamna matau karamna kanaba laugani haibase khangba watpadagi scheme singa se phangba yarba miyoi kaya phangdri asumna phangdriba miyoi kaya sungsoi choidana phanghanba ngasigi thauram asina pangtokpani ngasigi thauram asidasu lakliba expert chingna IDP chingna matau karamna haiba health scheme ania sigi kanaba laugani haibadu wakal tahangani amadi hana card sabada wat hoba miyoi shingshu athuba matamda saragani haiki certificate to lobiro SDO office tagi loina adu phangraba matungda health card cha naba tan hobsi haibe ji kitang keno to biyo moida jo haibe haibiyu pau biyo kai do ngarang inu pado lak matamda heart ki anaba su lei hai aduga ma lak mari manga muk changre ai sija hospital da akoina hangka na kon na card to sare kon na anaba paisa ke ga loi thiba loga kanda card chi loba yai na khangi e ko masi tasek na kari maram gi no hai ta mongon mangjabam le horji kari no har ka ma na ngasai card si kamai Sagani, Karambo office to get applied to Gani, IDP certificate by the Kamina benefit, Logani, account of Gidemco. Tripuragi Kwai Gaunagar the Kiliba Lamian Bahijam Irabo Traske, like all loop Haina Kangnaba loop Ashigi, loop Asiga, Kanglai Park, Manipurdaki loop Manga, IPSA, KSA, Loyal loop, MIKL. SWA Punna Puari Kongol Libagidangka Amagi Manungchana Nupi Shintagi Oiba San Mitlonda Mi Pantang the Bahaiba Tim Ashida Mipam Ama Kwai Durga Nagar de Laiba Ribindro Banerjee Mandopta Mipam Ama Pangtokre Mipam Aduda Saikom Usarani Councillor Durga Nagar Ward No. 1 Sorai Sam Asokumar Madi Mangsatabam Binota Devi Social Activist na Saruk Yaki Tauramada Laiki Drabagi Mitam Irabot ta Laishu Katuna Ikai Kumnaki Trust ki Maikei the Gilakadoriba September Kuntra English and Kuntaru Asida Kanglai Pakapuna Kucham Naraga Tauram Pangtong Bahina Su Achetba Tazaba Piraki Repertory of Wari Liba Manipur Head Office Kurai Saitabi Lairak Impalna Manipuri Wari Liba Art Form Mapan Lamdamda Kundariba Maidei Singna Kundariba Mapam Sinda Hena Chaukadana Bagi Bandamda Lisang Sidna Chahi Kudingi Leptana Chatharak Bagi Sharuk Amo Aina Mapan Lakshuba Wari Liba Sairau Festival Lishinganiga Kuntaruk Masidagi Assam Hozaigi Nandapurda Haukre Repertory Brahmaputra Valley Branch Hozaiga Kucham Nana Shinduna April Manga Fawa Numit Marini Chumna Chathagadaba Festival asigi ngasi ayuk haudoki bathoramda Repertory of Wari Liba Brahmaputra Valley Branch Hozai Assam gi President KSIS Vishnu Singhana Firal Singkhatki Laikidraba Wari Liba Oza Singda Lai Katuna Ikai Khumnabusu Utki Nungtil the Pangtokpa formal function da handakta Any Judge Shi Dimapurna Wari Liba Art Form-gi Guru Padabi Pirak Kraba Yari Poktagi Wari Liba Samurai Lakpam Kunjabihari Sarmabu Asamba Kudol Tamduna Ikai Kumnabasu Utki Assam Sahitya Parishad ki former Vice President Siri Prukrambam Kamini Shingna Thoiba Atiti Oina Saruk Yaduna Repertory of Wari Liba Manipur Director Takhelambam Syam Kanhai Singhi Lamsing Makada Chahi Kudingi Leptana Sigumba Wari Liba Festival Ama Assam ki Tongan Bamapam Singda Pangtoktuna Art Form Asibu Hena Chaukanaba Honoriba Bu Thagatpa Phongdokhi Festival asida Repertory of Wari Liba Manipur dagi Director Syam Kanhai Yauna Wari Liba Ahom Repertory gi Barak Valley Branch Kasar dagi Wari Liba Mari Amadi Brahmaputra Valley Branch Assam dagi Wari Liba Taret Punna Wari Liba Tara Marina Saruk Yari Pau gi Marathana Tembebre Malomina she Machi Weba Sinjak Sabana TV dagi Ngapuk Naba Asobo Kulaini
मसी ओइबा चिंजाक चाबना लाइंबा मतमदसु यामना लाहेली लोइना हक्सांग थुना फगतहनबदा असौबा मतेंग पांगी मरम असिना निक्से पोषण योजना की मखादा लाइंबा मतमदा अनाबसिंगदा था खुदिंगी लुपा लिसिंग अममम फंगबा ngamgani लोइना टीवी ना नारबसिंगदा मखल कया की मची ओइबा चिंजाक सिंजु लेमना फंगली अदोमसु निक्से मित्र ओइबिदुना टीवी नारबसिंगदा मतेंग पांगबिबा याय अकुपा मरोलगिदमक www.nikse.in दगी खंगबिबा यागनी थोकपिरकलो अदोमसु सरुक याबिदुना भारत असी टीबी लाइना लेतबा लाइबा अमा ओहलसी निक्षय मित्रों से मिली शक्ति टीबी के मरीजों को नई ऊर्जा दे रही है। मियाम की आईफल की दमक मिनिस्ट्री ऑफ हेल्थ एंड फैमिली वेलफेयर ने पुतोक्चबा खनहन जबा मणिपुर की थबक फंद्रिबा नास की दमक डायरेक्टरेट ऑफ साइंस एंड टेक्नोलॉजी ऑल लंबुलैंड गवर्नमेंट ऑफ मणिपुर ना निमित तरानी की ओबा एंटरप्रेन्योर डेवलपमेंट प्रोग्राम ऑन डोमेस्टिक इलेक्ट्रिकल फिटिंग चिंबगी मतांगदा ट्रेनिंग प्रोग्राम अमा पांगथोकचगदोरी हाइरिबा ट्रेनिंग असिदा सरुक याबिनिंगबा मियोसिंग अदु मसागी चही 19 दगी 95 फावगी मनुंगदा लैबो ओइगदबनी ट्रेनिंग असिदा सरुक याबिनिंगबा सिंगना www.dst.mn.gov.in ना चंगबिरगा ऑनलाइन सबमिशन तौबिबा यागनी फॉर्म थाजिनबगी अरोय मतमना अप्रैल की तांग 12 ओइगनी अहानबा फॉर्म थाजिनबा मियोसिंगदना हेना खुदोंग चाबा पिजगनी अकुपा मरोलगिदमा प्रोग्राम कोऑर्डिनेटर वयांगथेम चंद्रकुमार साइंटिफिक ऑफिसर डायरेक्टर ऑफ साइंस एंड टेक्नोलॉजी ऑल लंबुलैंड गवर्नमेंट ऑफ मणिपुर दगी खंगबिबा यागनी मणिपुर के अहनबा न्यूरो पेशेंट्स के मतंगायरबा स्पेशलाइज्ड हॉस्पिटल न्यूरो इमरजेंसी ट्रॉमा नेट मल्टी स्पेशलिटी हॉस्पिटल सिंगजाई मथक टोंगथाम लिकाइदा हांदुकचरे हॉस्पिटल असना मरुइना बीपी स्ट्रोक ब्रेन ट्यूमर लंबी की खुदोंथिबा स्पाइनल डिस्क प्रोलैप्स स्पाइनल ट्यूमर अमदी माइग्रेन चिंगबा लायंगली हॉस्पिटल असदा न्यूरो की लायंगबा चंगबा अफबा मखल की खुसु खुलाई अमदी मशीन मरांग काइद लई मशीना कोक मरी लेनबा तोंगान तोंबा मखल की अनाबसिंग निंथिना लायंगली लमदम मसिदा न्यूरो सर्जन यामना तांगरिबा मरमना चिंगमदी अरापा मफमदगी लाकपा अनाबसिंग न्यूरो सर्जन उननबा होनबदा अवाबा कया मायोंगदरी मसिदा सुनतना मतम थिंथना अनाबा लायंगना मरम ओरगा खुदोंथिबा कया सु मायोंगदरी मसी पुनमक्तगी खरदो ओरबसु कन्ननबा डॉक्टर पार्किंसन सिंह MCS न्यूरो सर्जरी एम्स न्यू दिल्ली ना मसामकी हॉस्पिटल असिदा पुंग कुनमरी लेदुना अनाबा सिंह लायंगली हॉस्पिटल असिदा अताबा ममलदा लायंग मतनतना OPD जनरल अमदी ICU बेड्स ऑपरेशन मेडिसिन एक्स-रे अमदी लैब कमरी लेनबसनसु अताबा ममलदा फंगल्ली ngasi magdenshin biro amadi kudong saba singa silobiyo hena kuba mrol gidama hospital asigi telephone number 7005534166 natraga 8974572154 da pau phabirak yagani Ahanba state level open debate competition 2026 organized by Kanglai Pakan Baluk KKL thamjariba topic na Meetei nupina mitopta mayum panbada Meetei furukta mangjaba laite Meetei women marrying into other communities is not harmful to the Meetei community haiba topic asidan pangthokadoribana April gi tang manga 2026 ta aduga mafamna Jawaharlal Nehru Manipur Dance Academy ayuk ki pung tara taba matamna pangthok chagadabani aduga form masigi registration tawugi mamanna supnathagi lupa sahum khaktan First position the Lupa Listing Kun Momento Plus certificate. Second position the Lupa Listing Tara Manga Momento Plus certificate. Third position the Lupa Listing Tara Loina Momento Plus certificate. Aduga consolation prize the Mio Tara Kanga Charga Lupa Listing Amamam Pizagan. Akopa Marol Gidama 9856081410 Amkana 9856081410 Hariba number Sida Kangbi Bayagani Loina website www.myfloss.in/debate Aduga Hariba site Sankana registration to be Bayagani Nasingasima debate ko Kodabiba Singna Kudong Sabasi Lobby
ब्रेक की मतुंग द मयाम बुदाराम ना उच्चारी मखादाबा पाउसिंग पीजरी Waikol Mani Girls College Taubal Okramge Chahi gi oiba annual social freshers meet ngasi college asigi multipurpose hall da pangthokre Thawramadida Congress Legislature Party gi luchingba amasung Wangkhem Assembly constituency gi amale ke Mega Sandra College asigi principal Ais Manoranjan amasung college asigi teacher association gi president W Sobabati na mathang shitna thawramgi athoiba mitung thawramabu amasung akhanaba mitung oina saruk yakhi ngasi gi annual social Freshers meet adugi athoiba mitungi wangang labada MLA ke Mega Sandra na hai Mahairoi Singi Punchida college life asi yamna maroi batangkak amani college ta naming chalakpa mahai tamba loiraba singna college thadolaga chatkibagi tangka asi yamna maru oi tangka asida Mahairoi singna pukning changna mahai tamduna punchigi pirep ama lauba matamni loina na mahai tamba khaktana tana Mahairoi singna laibak asigi law society asigi chatna kanglona amadi sports na chingba hiram kaya su saruk yaduna society asigi laibak asigi hena chaukhatpa puraknaba honagadabani Oza Singnasu College Asibu Matamgi upgrade Tauduna Tungi Laibak Lep Kadoriba Mahairoi Shingbu Matamga Chanaba Mahipi Bangamnaba Honaduna Chaukhatpa Tangdu Laitaba Iramdam Amo Oihanbada Amata Oina Honaminanaba Matau Tai Haina Mahang Makataki Sati Singha Laibakasigi Unity Laibakasigi Laws Vidhan Hambatangai Kanakale Science Number Satrana Constitution dari Parbati yang Bharat ki law Manipur ki kanan law mayam sisi Parbati yang marapasina saat ni puding paksi masih khangbagi matam adu college ki matam sida laigada bani wena sports ki activity kawan ba akan makan ki samaj amada sangi law mayam sisi saat ni puding makna madu ki haisi ka laigada bani Wangzing Lamding Kaitel Shopkeeper Development Association gi Maikai dagi Kanagumba Amatada Haibadi Loop Party Mahairoi Singi Loop Civil Organization Amatada Donation Natraga Sel gi Mateng Pangba Piba Matam Kharagi Oina Ngamjararoi Haina Warep Nakre Ngasi Wangzing Lamding Kaitel Shopkeeper Development Association na Silaga Wangzing Lamding Kaitel gi Ariba Masung Anoba Kaitel Singda Dukan Pamliba Pamlibi Shingi Oiba Wakat Mipam Ama Kaitel Asida Pamlaba Matung Mataki Wareb Asimot Amata Oina Laukibani Ngasigi Mipam Adugi Matangda WLKSTA gi Vice President Yandrembam Asakumara Paumi Shingda Hai Hauzik Laiba Manipur gi Irang Asina Maram Oiraga Nomagi Dukan Pamlaga Chara Tanjariba Singasida Asuki Matik Awaba gi Saitheng Pire Wangzing amasung Lamding Kaitel gi Dukan Pamjariba Singasi Hauzik Asuki Matik Pot Sittabagi Awabasu Mayoknari Bank tagi loan lauraga phamjariba asi fawba sendoi hunba ngamdabagi phibam yore phibam asida dukan gi bara fawba thiba ngamdabagi ngambagi wangmada lairabani asigumba awaba mayam asi dukan phamliba sing asina ngasi fawba mayok naduna lagli mahakna hai dukan phamjariba sing asi bank dagi loan lauraga phamjabani dukan dagi phangjarakpa apikpa senpham kharana imung pujaribani Masa masu sing mahai tamhanaba honajaribani mamangda lan yamna kalingai WLKSTA gi maikai dagi mayam gi pangbaya mateng pangduna lakshakhibani adubo hauzik asidi aikoi shu yamna ware maramaduna kanagumba lup amatana aikoida sel gi donation matam khara lakpiganu amadi aikoida kihan khangalabasu tawbiganu dukan phamjariba singna hauzik thengnariba awaba khudong chadaba mayam asina maram oiraga kanagumba amatada shell gi donation matam khara hapa piba ngamjararoi haiduna WLKSTA na wareb asi laujabani haikhe Nangiba lani setheng asina maram oiraga dukan phamjariba adi pofam phamjariba akoigi awaba mayam ama masi mayoknaba si student union natragane any organization any sansthan any party any loop amana akoida pasagi mateng bibiu kero to biu haiba matamda akoida yamna arumba pressure mayam ama perakpa asi sigida maktanga si je dokal thoglo laga akoida tawjaban akoigi nomagi sijan numjaraga poche yojan ba jajan mayam singa ko yonma ngamakta ya wa ya mayam ngam maram asi leibna akoina amkana akoi mayam na khanara matunda apil tawjari madudi lani sejeng angbuya wa ba mayam leiba akoina lani matamda aikoina angam mating pangjaba adu natana hauji makidi sen thumgi oiba pressure ke asing se organization amatana wangjing lamding ni leiba khoi shopkeeper
Development Association da amasung district tender ki lai mai do sinda pressure ki kanu. All Manipur Muslim Students Organization na Manipur ki minority Muslim singna namna khundariba mafam singda work board Manipur ki makhada chalairiba school amadi madrasa singda takpi tambiriba oda sing amadi school ki tangai phadana laigadaba infrastructure sing hakthengna yengshinbagi saruk ama oina ngasi Sunrise Public School Lilong Nungai amadi madrasas Jamil Islam Lilong Hangam Tabida Work Board Manipur na salaiba school asida lairamliba census kaya urakpaga loinana school asina suksoi soidana nomadi lamdam asida matik mayai laiba student kaya puthokpa ngamgani haibagi thajaba sauna lai Sunrise Public School asida hauzik satra chatrukmak tamduna lairik laishu ningthina tamba phangjadraba angangsingda tumgi asa ama piri school asida mama mapa laijadraba satra kaya freedom hi masing tambiriba School asida tamliba mahairoi khuding makta work board Manipur ki meeting makhada free day school uniform amadi textbook sing phangan bagi thabak pangthokpa thoidokna below poverty line da leiriba family kaya ge education ase mangal phangan bada asoba mafam ama piri school asigi amna mo maril sumna takpi tambi bagi niyom asibu Manipur lengang na masak khangbiduna haukiba academic year lisingani ga kunmari kunmangada matamadugi chief minister and Biren Singh na mahake school phagat hanse haiba mission adugi manung chana school ama oina recognize tawre haina mahake Facebook page ta share tawkhiba su laikre loinana handak mara organization amana work board Manipur na salaiba school amade madrasa kharagi report lana sandogliba se laibak thibani asigumba tawanga se makhata na tawbidanaba amsona miyamda khangalakle Meetei Irol Iek Loina Shilon Apun Balok Milal Kanglai Pangna Handak MU de Shin Kiba Iglam na present Tau Kiba Iglam Mission Mistress Sin Liba Mioi Shinga Numit Mangani ki Manungda Milalda Pau Power Kadabani Haina Ngasi Lup Ashina Thadorok Pachero Lamada Hairi Lup Ashina Thadorok Pachero Laduda Hau Kiba Mars Kunipan Lishinganiga Kuntaruk Numita Iglam Manipur na present Tauba Manipur University ki Auditorium Hall da Pangto Kiba Iglam Mission Mistress Tin Manipur and Miss and Mistress Union Manipur Beauty Contest Lishinganiga Kuntaruki Thora Madugi Jury Member Aduna Saruk Yaribi Contestant Nupi Masa Aduda What do you mean by beauty with responsibility Harakpa Aduda Contestant Nupi Masa Aduna Aina Haizaning Badi Maitongi Fazaba Kakna Fazabani Haina Lepayade Fazaba Pizet Setli Haiduna Harakpa Matamda Jury Member Aduna You have to translate to me Harakpada Contestant Aduna Sorry Haina Harakpaga Jury Aduna do you speak English or skip the question Harakpa Matamda Nubi Macha Aduna Yamna Ikaina Mamalon Asibu Sauthokna Ngang Lubagadamak Sorry Harakpa Mikupta Beauty Contest Asibu Yang Liba Miyama Madi Lamdam Sigi Mamalon Bu Nungshi Jaba Miyoi Kayada Tamoi Kai Kibani Amadi social media da viral Oina Rakibani Milalna Masigi Matanga Yamna Lumna Laubagaloina Iglam ki organization Unana Bahona Kibani Adubu Makoina Piriba phone number Ngasi Pauba Pairak Taba Amadi Suchok Tamba Amadi Makoigi office Wariba Lamboy Kongnang Kong Yauna Makoina Laigani Tazaba Mapam Karada Milal Taumishina Unana Bahona Kibani Adubu Ngamkide Lol Asibu Saukana Nabakana Hona Jariba Milalga Atuba Matamda Pamina Duna Warishin Puraknaba Madi Iglamgi Jatna Kanglonda Mamalon Ngambaya de Haibaya Bra Haibadu Kangmina Nabagi the Numit Mangani Manunda Milalda Pau Paubiro Karigumba Matunda di Matong Huktaba Masigumba Organization Amatana Masigumba Tauram Asi Pangtopi Danaba Kangalakli Chahi Ohum Parakadoriba Manipur Toliba Irang Asil Loishinduna Santi Hanzilakba Lamdam Ama Oinaba Prime Minister Narendra Modi na Wanabio Haina World Meetei Council na Prime Minister da Aiba Cherolama Thaduna Hijakre Council Asigi Chairman Haikruzam Nabasyamna Kujek Piduna Prime Minister da Thakiba Warol Aduda Manipur India gi Tarama Panchuba State Amani 23,000 square kilometer khara hena zawbalamdam ashida chawrakna military amadi paramilitary lising humfugi mathakta thamduna ngak sheli chahi ahum pharaklaba Manipur da tholiba lan asi ngasi phawba loishinba ngamdana lai chingamadi tamgi mafam singda ning tamna chatpa ngamdri lan asina maram oiduna mayum makai thadoktuna lan January ba miyoising magi mayumda hanjinba ngamdana lai
shu chatnaduna leiba khulai paiba group sing maning tamna athingba amata leitana tabak kaya tauri lan ge chaitheng fanglaba miyosing asuki matik awaba ama oire National Highway da ningthina chatpa ngamdri maramaduna council gi maikai state asida thokliba lan asi athubada loishinaba Prime Minister na ahenba mining changbiyo haina cherol aduda palli I League to English and Kunmanga, Lessing and Kuntarukta Manipuri Saruk Yariba Neroka Epshigi, Hayang Anisuba Sanagada Riba Metski, Mang Oinanangasi Neroka Epsigi President when a Taupu Badanatana, Wankai Esigi MLSU Oriba Tangsam Arun Kumargiumda, Yaipa Tony Pangtokre, Nasi Pangtoki by Yaipa Tony Adu Neroka Epsi President, official Singamadi Sanarishing Saruk Yaki. Anirak Suba Mets Asida Neroka FC Amadi Sporting Club da Goaga Akan Balamba Panaduna Hayang Tilpung Ahum Taba Madamda Home Ground Su Eriba Kuman Lambakta Sanaragani Ngasigi Aifa Tony Aduda Neroka FC President Webdanatana Wankai Esigi MLSU Oriba Tangzam Arun Kumar Fongdorapada Mamang Thagi Kunipanda Neroka FC ga Delhi Football Club ka Ahan Basanaki Match Aduda Miyamgi Maikei Tamiba Tamiba target adu yauba ngamdrabasu sanarishingna masa masagi haizaba puthokuna match aduda sanabada yamna nungaiba phawi hayang sanagadawriba anishuba match asidadi team officials singamadi miyamna tamiba target adu yaunaba sanarishingna sanagani haiba thazabalai haina su phungdokhi ELITETV News channel asigi oina miyamna email gi khutangda I pau thabirakpa matamda email address info@elitetv.in da thabirangna khanganjari masida sunatana ELITETV da I pau phaunabagi oina phone number 9402890982 da I pau phawbirangna khanganjari miyamna su ELITETV gi YouTube channel Facebook page Instagram amadi X da su follow tobinaba khanganjari aroibada maruiba pausung pijari Desangi masing yamlaba thawmi singna bosem office ta thomjin kre police ka akanba mongda mukna kre Rajya Sabha gi MP Sana Zawbana laingakna petrol amadi diesel lawba tax hantha hankibada thagat pa phongdokre Liangmai Furup na paring naina chathara kiba Liangmai Impal Market ki saruk amoina ngasi lilong sajing awang laikai da porpam phangkre Hauji ke onade ELITETV na sandokjaba Manipuri pau loijare numidang pung 9 makhai taba matamda Manipuri prime time meeting tamina she